Hello guys, welcome back again. You're a superhero. Ngasi amuk mayamga punna yengminagadoriba Videosida Sennajare nangbu aigini kanna tanana tanana na 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 tauba isai dune mayam isai se aina hafet sakpasida khangbusu yaramagani na khalle ado ai sigi isai je tathoktabida yengthoktabida thammini mayamga punna experience tawmina gen adugi isai je sungsoi soina phajaramgani habse aigi yamna wangba thajaba mane buko ado mayam punna kamai tawge ado changa yengminarsi mayam 795 की फिल्म से फजे यामाहा हाउ बजिती ताउनो आस बात से मवंग ने उजहवनुं सिसक्तम मितमंग सिदा लेंग द लेरी निकुप कांगदा मंगलांदु द ताउरी सिदे इन याम पाम उखोंग दो जालो मंगलाना मादा अहिंकाया मयेक सिदि तौरई है Sennajare nangbu aigini kanna sokaloye nangbu lamlanba ama pibirone nangna ayabado oisage ayonaga thoni thamoi paine di inasage natung nangi namigum oisage ne taval kasi aginda honglaroye kongfam pamil gumla leini lengda yam tawe फजैयाबा नुपीसिगी हेयर स्टाइल जिगा मसक से याम चानै जैक्सन जो याम पोस्ट है dressing sense Jakta balat para sakhangda lamla Naidagei lakpana jingla jai pukningna taramna thajani nangbu ika khudi tongba khuyuda nangbu pai jai ni jamla leirangi aidi Komada dele somaman bidura Sennajare nangbu aigini kanna sokaloye nangbu lamlanba ai sumai nu na pa be nangna ayabado oisage sidi yamale ne RX 500 na ruge oisage ne taval kasi aginda honglaroye kongfam pamil gumna sumai to aseng bada to da khangde but yam khala chei bese oh my god Ngaire nangi pakhum sakresari wasak uragi nangu panthung tamna sije tawhing be we ni sa ja bje ani sa ja na te nupi gi maicha khang la sa tawje bu di wa be ram yam pel losan gi ba sa sinai chai
ꯋꯥꯈꯜꯂꯣ ꯅꯠꯇ꯭ꯔ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕ ꯑꯣꯏꯕꯤꯔꯝꯃꯣ ꯌꯦꯁ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯦ ꯌꯦꯁ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯁꯩꯁꯤꯗ ꯄꯤꯔꯤꯕ ꯚꯥꯏꯕꯁꯤꯒ ꯑꯗꯨꯒ ꯑꯩꯗꯤ ꯀꯥꯏꯅꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦꯕ ꯀꯥꯏꯅꯕꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯐꯤꯂꯝꯒꯨꯝꯕ ꯌꯦꯡꯕꯁꯦ ꯑꯩ ꯌꯥꯝ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯥꯏꯅꯕ ꯀꯩꯀꯥꯁꯦ ꯊꯣꯛ ꯇꯥꯔꯒꯁꯨ ꯑꯩ ꯐꯤꯂꯝꯒꯨꯝꯕꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯌꯦꯡꯗꯦꯕ ꯃꯨꯚꯤꯁꯀꯨꯝꯕꯁꯦ ꯀꯥꯏꯅꯕꯒꯤ ꯀꯩꯀꯥꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯩꯈꯣꯏ ꯗꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯁꯜꯃꯥꯟ ꯈꯥꯟꯒ ꯀꯩꯅꯣꯗꯨꯒꯤ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯔꯝꯒꯦ ꯁꯜꯃꯥꯟ ꯈꯥꯟꯒ ꯑꯥꯏꯁꯣꯔꯥꯏꯒꯒꯤ ꯇꯧꯕ ꯑꯩ ꯐꯤꯂꯝ ꯃꯃꯤꯡꯗꯨꯐꯥꯎ ꯅꯤꯡꯁꯤꯡꯗꯦ ꯑꯗꯨꯒ ꯑꯖꯦ ꯗꯦꯕꯒꯟꯒ ꯃꯣꯏ ꯑꯍꯨꯝꯒꯤ ꯐꯤꯂꯝ ꯑꯃ ꯑꯗꯨꯗ ꯁꯜꯃꯥꯟ ꯈꯥꯟꯒ ꯀꯩꯅꯣꯒꯗꯨ ꯊꯨꯡꯅꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯑꯗꯨ ꯑꯍꯤꯡ ꯇꯨꯝ ꯌꯥꯗꯕꯅꯦ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯍꯤꯡꯗꯨꯗ ꯑꯃꯨꯛ ꯀꯔꯤ ꯐꯤꯂꯝ ꯌꯦꯡꯒꯦ ꯍꯥꯏ ꯀꯥꯟꯗ ꯊꯨꯡꯅꯕ ꯐꯤꯂꯝ ꯑꯃ ꯌꯦꯡꯉꯦꯕ ꯑꯃ ꯒꯦꯡꯁꯇꯔꯒꯤ ꯐꯤꯂꯝ ꯑꯃ ꯍꯥꯏꯕꯅꯤ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯔꯦꯕꯀꯣ ꯀꯔꯤ ꯒꯦꯡꯁꯇꯔ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯐꯤꯂꯤꯄꯤꯟꯁꯀꯤ ꯑꯗꯨꯗꯣ ꯌꯦꯡꯉ ꯑꯩ ꯇꯨꯝꯈꯤꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯁꯤꯒꯤ ꯏꯁꯩꯁꯤꯗ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯑꯒ ꯃꯔꯛꯇ ꯀꯥꯏꯅꯔꯒ ꯊꯨꯡꯅꯔ ꯂꯣꯏꯁꯤꯟꯈꯤꯕꯁꯦ ꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯑꯩꯒꯤ ꯚꯥꯏꯕꯁꯦ ꯐꯪꯅꯤꯡꯉꯤꯕ ꯚꯥꯏꯕꯁꯇꯨꯃꯛ ꯐꯪꯉꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯏꯁꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯕꯗ ꯀꯩ ꯍꯥꯏꯅꯤ ꯌꯦꯡꯕ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯍꯟꯕ ꯅꯨꯡꯉꯥꯏꯍꯟꯕ ꯏꯁꯩꯗꯣ ꯑꯗꯨꯝ ꯄꯤꯕꯤꯔꯦꯅ ꯈꯜꯂꯦ ꯑꯩꯅ ꯉꯁꯥꯏ ꯊꯝꯈꯤꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯃꯛ ꯊꯨꯡꯉꯦꯅ ꯈꯜꯂꯦ ꯊꯦꯡꯛ ꯌꯨ ꯗꯤꯁ ꯁꯦꯅꯖꯒꯤ ꯇꯤꯝ ꯗꯥ ꯀꯩꯂꯥꯁꯄꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤꯗ ꯏꯁꯩ ꯀꯂꯥꯀꯥꯔ ꯑꯣꯏꯕꯤꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯈꯣꯜꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯦꯔꯣꯏꯟꯁꯨ ꯑꯗꯨꯒ ꯍꯦꯔꯣꯁꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯒ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦꯅ ꯈꯜꯂꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯩ ꯂꯤꯡꯛꯇꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯆꯪꯉꯒ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯕꯦꯜ ꯕꯇꯟ ꯅꯝꯕꯗꯁꯨ ꯀꯥꯎꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯁꯦ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ ꯒꯥꯏꯁ ꯁꯦꯟꯅꯖꯒꯦ ꯅꯪꯕꯨ ꯑꯩꯒꯤꯅꯤ ꯈꯟꯅ